ꯋꯥꯍꯩꯁꯦ ꯀꯩ ꯍꯥꯏꯅ ꯍꯧꯗꯣꯏꯅꯣꯁꯦ ꯈꯪꯗ꯭ꯔꯦ ꯑꯩꯁꯦ ꯑꯗꯣ ꯍꯔꯥꯎꯕꯗꯤ ꯌꯥꯝ ꯐꯥꯎꯏ ꯃꯌꯥꯝꯗ ꯍꯥꯏꯕꯗꯤ ꯀꯩ ꯍꯥꯏꯅꯤ ꯃꯌꯥꯝꯅ ꯁꯞꯄꯣꯔꯠ ꯇꯧꯕꯤꯕꯗꯒꯤꯀꯣ ꯑꯩ ꯊꯥꯖꯗꯦ ꯍꯟꯗꯛꯀꯤ ꯅꯧꯅ ꯊꯥꯒꯠꯄ ꯚꯤꯗꯤꯑꯣꯗꯐꯧꯗ 1 dayꯗ ꯑꯩꯈꯣꯏꯒꯤ 20Kꯒ ꯌꯧꯕꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯍꯦꯛ ꯄꯥꯝꯖꯕꯗꯨꯃꯛꯁꯨ ꯊꯣꯛꯄ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯊꯣꯛꯀꯦꯗ ꯀꯩꯅꯣꯅꯦ ꯑꯩꯒꯤ ꯂꯩꯔꯤꯕ ꯁꯕꯁꯀ꯭ꯔꯥꯏꯕꯔ ꯃꯁꯤꯡꯗꯨꯗꯒꯤ ꯚ꯭ꯌꯨꯋꯔꯅ ꯍꯦꯟꯅ ꯌꯥꯝꯕꯁꯦ ꯁꯤꯁꯦ ꯌꯥꯝ ꯄꯥꯝꯃꯦꯕꯀꯣ ꯑꯩꯉꯣꯟꯗ ꯑꯗꯣ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯅ ꯑꯗꯨꯃꯥꯏꯅ ꯊꯣꯛꯑꯦ ꯁꯤꯁꯤꯃꯒꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯒꯤ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯔꯒꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯉꯁꯤ ꯎꯅꯔꯦ ꯇꯧꯕ ꯏꯁꯩꯗꯣ ꯑꯗꯣ 1 lakh ꯚ꯭ꯌꯨ ꯍꯦꯟꯈ꯭ꯔꯦ ꯑꯗꯣ ꯏꯁꯥꯒꯤ ꯑꯣꯏꯕ ꯚꯤꯗꯤꯑꯣꯗ ꯑꯗꯨꯃꯥꯏꯅ ꯃꯤ 1 lakh ꯍꯦꯟꯅꯒ ꯌꯦꯡꯉꯛꯄꯁꯦ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯍꯥꯏꯗꯤ ꯑꯩꯉꯣꯟꯗ ꯑꯍꯥꯟꯕꯅꯤꯀꯣ ꯌꯥꯝꯅ ꯍꯔꯥꯎꯋꯦ ꯌꯥꯝꯅꯁꯨ ꯅꯨꯡꯉꯥꯏ ꯑꯗꯒꯤ ꯃꯌꯥꯝꯗꯁꯨ ꯊꯥꯒꯠꯄꯁꯨ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯣ ꯃꯇꯨꯡꯗ ꯍꯦꯟꯅ ꯃꯌꯥꯝꯅ ꯄꯥꯝꯕ ꯑꯩꯈꯣꯏ ꯀꯩꯅꯣꯁꯨ ꯆꯥꯎꯕ ꯚꯦꯂꯦꯟꯇꯤꯅꯥꯁꯦ ꯃꯥꯁꯦ ꯍꯟꯇꯛ 12 ꯊꯥꯗꯣꯏꯅꯦꯕꯀꯣ 12 ꯊꯥꯗꯧꯕꯒꯤ ꯑꯩꯅ ꯃꯥꯒꯤ ꯃꯍꯩ ꯃꯁꯤꯡꯗꯁꯨ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯖꯅꯕ ꯍꯦꯟꯅ ꯃꯥꯒꯤ 12ꯇꯣ ꯑꯗꯨ ꯈꯛꯇꯪ ꯂꯣꯏꯁꯤꯜꯂꯒ ꯑꯃꯨꯛ ꯐꯖꯅ ꯄꯨꯟꯒꯦꯅ ꯇꯧꯕꯅꯤ ꯑꯗꯨꯒꯤ ꯃꯥꯁꯦ ꯊꯥꯗꯣꯛꯑꯒ ꯑꯩꯁꯦ ꯍꯧꯖꯤꯛ ꯃꯨꯝꯕꯥꯏꯗꯅꯦꯕꯀꯣ ꯑꯩꯅ ꯂꯥꯛꯄꯁꯦ ꯑꯗꯣ ꯃꯥꯒꯤ 12 ꯑꯦꯛꯖꯥꯝꯁꯦ ꯂꯣꯏꯕꯒ ꯑꯃꯨꯛ ꯃꯥꯒꯁꯨ ꯑꯗꯨꯝ ꯄꯥꯖꯔꯛꯀꯦ ꯑꯗꯨꯒ ꯃꯔꯛꯁꯤꯗ ꯍꯥꯏꯕꯗꯤ ꯃꯌꯥꯝꯅꯁꯨ ꯑꯗꯨꯝ ꯑꯩꯒꯤ ꯀꯩꯅꯣꯁꯤꯁꯨ ꯌꯦꯡꯕꯤꯅꯕ ꯍꯥꯏꯗꯨꯅ ꯑꯩ ꯁꯣꯝꯗꯒꯤ ꯑꯗꯨꯝ ꯄꯥꯔꯠꯅꯔ ꯈꯔ ꯑꯗꯨꯝ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯁꯤꯗ ꯂꯩꯃꯤꯟꯅꯕꯁꯤꯡ ꯏꯆꯜꯁꯤꯡ ꯍꯥꯏꯇꯥꯔꯦꯀꯣ ꯏꯆꯜꯁꯤꯡꯒ ꯇꯧꯔꯒ ꯑꯗꯨꯝ ꯁꯦꯝꯖꯔꯛꯀꯦ ꯃꯌꯥꯝ ꯁꯤꯁꯨ ꯑꯗꯨꯝ ꯍꯔꯥꯎꯅꯁꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯨ ꯑꯗꯒꯤ ꯑꯩꯉꯣꯟꯗ ꯍꯣꯏ ꯕꯦꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯦ ꯕꯦꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄ ꯀꯩꯁꯨ ꯁꯥꯎꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯑꯩꯉꯣꯟꯗ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯇꯧꯔꯤꯕꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯤꯒꯤ ꯋꯥꯈꯜ ꯃꯣꯠ ꯐꯣꯡꯗꯣꯛꯄꯅꯤꯀꯣ ꯑꯩꯈꯣꯏ ꯁꯥꯎꯅꯤꯡꯉꯥꯏ ꯀꯩꯁꯨ ꯂꯩꯇꯦ ꯁꯥꯎꯁꯨ ꯁꯥꯎꯗꯦ ꯑꯗꯒꯤ ꯕꯦꯗ ꯀꯃꯦꯟ ꯄꯤꯕꯤꯔꯛꯄꯁꯦ ꯑꯩꯉꯣꯟꯗꯗꯤ ꯍꯦꯟꯅ ꯊꯧꯅꯥ ꯑꯃ ꯂꯩꯕꯗꯧꯅ ꯇꯧꯏ ꯍꯥꯏꯕꯗꯤ ꯃꯊꯪꯗꯗꯤ ꯍꯦꯟꯅ ꯑꯃꯨꯛ ꯀꯟꯅ ꯍꯣꯠꯅꯔꯒ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯒꯦ ꯈꯣꯠꯀꯦ ꯀꯥꯏꯅ ꯈꯟꯕꯒꯤ ꯊꯧꯅꯥ ꯑꯃꯀꯣ ꯑꯩꯉꯣꯟꯗ ꯑꯗꯨꯅꯁꯨ ꯐꯥꯎꯏ ꯑꯗꯒꯤ ꯑꯩꯒꯤ ꯄꯨꯟꯁꯤꯁꯤꯁꯨ ꯑꯌꯥꯝꯕꯅ ꯍꯥꯏꯗꯤ ꯌꯦꯡꯊꯤꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩ ꯀꯩꯔꯣꯏ ꯂꯩꯀꯥꯏꯗꯒꯤꯀꯣ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯩꯁꯦ ꯁꯨꯃꯥꯏꯅ ꯃꯤꯅ ꯊꯤꯅ ꯉꯥꯡꯕꯁꯦ ꯑꯩꯉꯣꯟꯗꯗꯤ ꯑꯩꯅ ꯆꯠꯂꯤꯕ ꯇꯧꯔꯤꯕ ꯊꯕꯛꯇꯨꯗ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯅ ꯃꯥꯏ ꯑꯣꯟꯁꯟꯅꯕ ꯑꯣꯏꯅ ꯍꯣꯠꯅꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒꯨꯝꯕ ꯑꯣꯏꯅ ꯐꯥꯎꯋꯦꯕꯀꯣ ꯑꯗꯨꯃꯥꯏꯅ ꯇꯧꯋꯦ ꯑꯩꯒꯤ ꯋꯥꯈꯜꯗ ꯇꯧꯕꯁꯦ ꯑꯗꯣ ꯊꯦꯡꯛ ꯌꯨ ꯑꯩ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯈꯪꯗꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯣ ꯑꯩ ꯃꯌꯥꯝꯒꯤꯗꯃꯛꯇꯁꯨ ꯑꯩ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯁꯣꯏꯗꯅ ꯇꯧꯔꯛꯈꯤꯅꯤ ꯑꯩ ꯂꯥꯏꯕꯛ ꯊꯤꯕꯗꯒꯤ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯈꯤꯇꯪ ꯐꯔꯛꯁꯨ ꯇꯥꯏ ꯑꯗꯒꯤ ꯀꯩꯅꯣ ꯇꯧꯒꯦ ꯑꯗꯩ ꯚꯤꯗꯤꯑꯣꯁꯨ ꯑꯗꯨꯝ ꯑꯅꯧꯕꯁꯨ ꯑꯗꯨꯝ ꯊꯥꯒꯠꯂꯛꯀꯦ ꯑꯗꯒꯤ ꯃꯈꯥꯗ ꯑꯩꯒꯤ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯆꯦꯅꯦꯜ ꯑꯃꯒꯤ ꯂꯤꯡ ꯑꯃꯈꯛꯇꯪ ꯍꯥꯞꯆꯔꯝꯒꯦ ꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯆꯪꯕꯤꯔꯒ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯍꯥꯏꯗꯤ ꯑꯍꯥꯟꯕꯗ ꯑꯩ ꯁꯤꯒꯤ ꯆꯦꯅꯦꯜꯁꯤꯁꯨ ꯁꯣꯏꯈꯤꯕꯗꯒꯤ ꯍꯧꯖꯤꯛ ꯃꯌꯥꯝꯅꯗꯤ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯁꯦ ꯌꯥꯗꯤ ꯌꯥꯈ꯭ꯔꯕꯅꯤ ꯑꯗ ꯑꯩꯈꯣꯏꯅ ꯐꯖꯅ ꯌꯦꯡꯉꯒ ꯇꯧꯍꯧꯗꯕ ꯁꯦꯀꯦꯟ ꯁ꯭ꯇꯦꯞꯇ ꯁꯣꯏꯈꯤꯕꯗꯒꯤ ꯑꯗꯨꯝ ꯃꯣꯅꯤꯇꯥꯏꯖ ꯇꯧꯕꯁꯦ ꯑꯩꯉꯣꯟꯗꯁꯨ ꯑꯗꯨꯝ ꯄꯜꯂꯒ ꯂꯩꯈ꯭ꯔꯦ ꯀꯨꯏꯔꯦ ꯄꯟꯕꯁꯦ ꯑꯗꯩ ꯑꯈꯪ ꯑꯍꯩ ꯀꯌꯥ ꯀꯩꯅꯣ ꯇꯧꯔꯁꯨ ꯄꯥꯛ ꯑꯣꯏꯗ꯭ꯔꯦꯕꯀꯣ ꯑꯗꯨꯅ ꯌꯥꯝ ꯀꯨꯏꯅꯗꯤ ꯄꯟꯊꯔꯒ ꯂꯩꯗꯧꯔꯦ ꯆꯍꯤ ꯑꯃꯃꯨꯛꯀꯤ ꯃꯌꯥꯕꯨꯗꯤ ꯑꯗꯣ ꯁꯤꯒꯤꯕꯨꯗꯤ ꯁꯤ ꯑꯣꯏꯈꯔꯦ ꯑꯗꯨꯝ ꯌꯥꯕ ꯃꯇꯝꯗ ꯑꯗꯨꯝ ꯍꯥꯏꯗꯤ ꯏꯁꯣꯔꯅꯁꯨ ꯌꯥꯕꯤꯕ ꯃꯇꯝ ꯑꯃ ꯂꯥꯛꯈꯤꯅꯤ ꯑꯩꯒꯤꯁꯨ ꯑꯗꯨꯃꯥꯏꯅ ꯃꯇꯝꯗꯣ ꯉꯥꯏꯔꯒꯦ ꯑꯗꯣ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗ ꯆꯦꯅꯦꯜ ꯑꯃꯒꯤ ꯂꯤꯡ ꯍꯥꯞꯆꯔꯝꯒꯦ ꯁꯤꯕꯨꯁꯨ ꯃꯌꯥꯝꯅ ꯅꯨꯡꯁꯤꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯁꯟꯕꯤꯔꯝꯃꯣ ꯁꯤꯗꯁꯨ ꯅꯨꯡꯉꯥꯏꯕ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯊꯥꯒꯠꯆꯔꯛꯀꯦ ꯉꯁꯤꯒꯤꯗꯤ ꯀꯩꯅꯣ ꯂꯣꯏꯁꯤꯟꯖꯔꯒꯦꯀꯣ ꯃꯌꯥꯝ ꯕꯥꯏ